Jacob chatkibaga Roger du thongnau phakai na bhot nei adubu yopi thakibana upai leramde Abemse amtala alipanida School dashu mahi Abemga Roger ga koinarena sandokpirami Kharana hainai ton tanaraga yabitabagi Abem koikre mayamna ngangnabadu taraga ton su matha sarami Tonna Noina khali mayamda onare Abemga Roger ga koinadi chak sanabagi ai thinba chapada makhoi ni hankibagi pisne noisha mathong marang khangdana migi maramda sandokpa yam kalle Nupa amana adunara Same gi loinabina mama oidine atopa nattena video thagalaga singdoraida Nupadugi wahaiduda tondi angakpa phawrami maramdi magritana media da singdorapagi paw adudi tasingna khangludre makha taba paw khangludrabanina tondu tamina laikre nongmata rojabu yaningba pokludabadu magi oiraroi khangbagira nungsiba phawrapagum tawrai Roger gi maung matau icham samjaba wahi kya da ningsinglaga hena nugaitaba poglai School kari haiba khaktani class amata gyan men taramde wakhal adu charang narami Khanghaudi school shuti oiraduna mayum da halaknare hek halakpaga dress ka homdangai phone do hana paikhatli aduga abemda call tawsei abemna Bye. Tona. Kaino, kapuira. Kapteda. Nachintino. Karam nabu wakal nuwai doino bye. Os, bye. Kaukano, ay nuwai deba. School da, mayam na iki maram da, chikna ngang naram gani, ay khangi. Kaisho ay na dese, ay layside, makhoi ni hekta ay kita nung shipiki wachingang na yaponte. Ai school chappa ngamni thajadre kaino nang haidubo adumaina pukning pisangano abem kapthorei makhoi mama hoine su ai bu mau oiba pame hai ado ai di pamdi kaino asuk anga oiriba ai bu makhoi na mau oiba pame hai se mado ai abanga moi roje da su mado kido nungde yaroi Mahakna nuksibadi nangme bhai Tonsu mathai nuwaitraduna kapthurei Mapok tikna pokpiramba aina maram oiraga noi mayamse yam wahale bhai ai kido haibano ai pham khangdre Abemna Ayo bhai nang rojabu nuksiba sugong hamlaroidra Tonna Mana aikidamakta kada yauna lepa ngamgadorige aina nuksiruraga arimba tarabadi madugi chainado ai khangba ngamoye Abem mapida satsatai tui adugidi kaisu khalunu ai leisidi ai haujuma rozagi manakta chatluge aduga chapsabi ama ngangnaruge mana nangbu asengba nungsiba oirabadi punsigi lepa ngamgani khale Tonna Oi, asing batu tangdi khangingi. Kaigino khangde. Ai mapu yam nungsire ebe. Adubu makhoi gi family na ai bu pamoye. Adu ki damakta nangai gi wari no. Naitom pukchaba machana pamjana nuksina lorpu nupibu kai gi pamgani. Bare, ima hoi takradi lana lokrani. Ai thamage. Tham. Roja manakta chatlaga wari sanoge. Aduga call da holake. Oi bye. Phone do thamnakre thintaba tawduna abemdu Roger hoida laami ma lakpa ubada leiramliba thabak shubi security kaika loina momonokjai mayamdugi mawong mataw khanglasu khangsinadaba saduna abemdu Roger gi kada kakhalai madu ubada Jacobna Abem Jacob ki khonjal tabada mapukni nungsiraduna mitlu aduk pirang sintharai adubu hanna yengdagai mapidu taituklaga Tamo Jacob di khangdabanina
Noishe Unabalira. Handakti Abemdu, Mamai shet Laitoraga, Makada, Purpur Kumtare, Jacob Kimanak the Lepaga. Tamo, I Rogerbu, Marupamagum Kale, Masdaki Hena, Atopakan Magamloy. I gisu upon Nushilisi. Jacob Nakna. Kapta Nagatawine, I, Kapkanuse. Adu Haraga Abemgi, synthetically Pirang Adu, they took be. Avemdi amuke hena kapning laduna kapturai. Jacob na lagnarai. Ay na nawanda adu pajana sinarmaga nuyu chatlambagi masito inatra. Ay na tondo tilamadi sito kitra. Avem angang macha daw na. Ay na nati masigi Roger haiba hingsaba sina thokan mangagtane. Ehe nangse Roger se balaira. Ay di nuksi wari sana balaira ba. Tamo, atumai harkan, I wrote a palm dear. Oh, haro, sorry, Jojo, what is an oro? Abemdu, Jacob the Davida, looked teraga. I get pamba, Nushibadu, Tamohang Narrator. Jacob, Nihak Wakal Kali, Aduga, knock me. I'm Jerry, I got it to Malika. Avem sunok turai, makataram dana perper mataktaga katkri, Jacob su makadagi hinduna lehewi, wakal de shukanjay. Mai shibu, ay pambijala. Thong the tindagai Avem su grong hiti changlui. Amadudi barum degi tawel set laga thorak pada, Avem ubada tawel adunan tarai. Avem na. Oi ma, sorry. Adu Haraga Fatlay Toki, Roger Su. As Tong Tilapaya Dra Nanga to my lame Nikambra. Nangdi, I got a Janglapada, Tong Tilapra. Oh, Nang say Laman Kumbalaira. Adu already read me. Tanning day, Nafido Sesilo. On Torkiluka, Ikai Kandavia. Kongrau Junior, I'm the Seki. Yamin Jenny by that. Tawai and my Tunisida. Nangdara, I should be no. Must I not like Peadra? Me, the Iruzum dice in a net ready, like Peadra. Nang the Iruzum Matamda, I know Humbra. Hey, good on the P. Nupadi, I have to use a devane, Nundawaramda, Kangelo. Don't I for Joganda, I have to Luwane. Oh, I Kangdaba, Luijuba. Lore. Avem do Mamai Fatlay to E. Us. Kongrauda, Cratching Kalo, Yamainadi, Manungi Juniorga, Loi Ure. Kalopra, no inupina, body exposed over the Abba. I coina underway Hak Ubasida. Moalode. Yar, Furikadulisalo, Yaminde. Where body sisu, sexy body nida. Nungshiro Duri Lima. I said, Nanga Lubawari Cresana Gilapane. Nanga Dumainadu, Napunsida, Jaganagale Hebra. Chogat na by Wanda, career Rubo from Ubirabano. Hai, Tatomba, Kamala Sufanga, Manda Sufanga, Lambu Herog Hebra. Shia, Soctivia, Formula, Adoi the Itichiga, Reptilerno. Pamundaro, Pamdusha. Pamung the Pamdre, letter in the Pangabra. Os, Asuksa Probacase, Sofa Matasu, Tabiatra. Ta the Bagimmermley. Camera Kongingbra Iro Nupower Nupiro say Sida Pamunda Loina welcome ne Tukache Nasaktuga October Male Nandi Fazare Avem do Upile Tree Rosary Pamunda Pamaga Roger Oh Nishibia Karandakano I know this Yam serious ne Ohio Gedorage Don't say Nung Shiraba Male Wahidu Tabata Roger Nutna Curry Tone Nushirapa Hoi Nang Namabu Nushibata Kadai Pabuli Pangongani Mahakanging Hai ABMD Roger na aseng bapa kumpira kadrakana ngai jeri ta doigi
ꯑꯗꯨꯒꯗꯤ ꯔꯣꯖꯔꯅ ꯅꯠꯇꯦ ꯃꯥꯕꯨ ꯅꯍꯥꯟꯈꯩ ꯀꯣꯛ ꯌꯥꯔꯛꯄ ꯀꯩꯗꯧꯒꯦꯕ ꯋꯥꯊꯣꯛ ꯂꯣꯟꯊꯣꯛ ꯑꯣꯏꯔꯀꯥꯟꯁꯤꯗ ꯅꯨꯡꯁꯤꯔꯛꯏꯁꯤꯕꯣ ꯃꯥ ꯍꯥꯟꯅ ꯑꯔꯥꯟꯕ ꯀꯩꯅꯣꯝ ꯇꯧꯔꯝꯅꯤꯌꯦ ꯑꯗꯨꯒꯤ ꯌꯥꯗꯕ ꯑꯣꯏꯔꯝꯅꯤ ꯑꯕꯦꯝ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯑꯦ ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯗꯨꯔꯣ ꯆꯠꯂꯣ ꯇꯥꯗ ꯑꯩ ꯅꯪ ꯂꯧꯕꯒ ꯉꯝꯃꯣꯏ ꯑꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯩꯖꯅꯤꯡꯗꯤꯌꯦ ꯑꯗꯣ ꯇꯣꯟꯅ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ ꯁ꯭ꯀꯨꯜ ꯆꯠꯄ꯭ꯔꯣ ꯃꯥꯕꯣ ꯆꯠꯂꯦ ꯍꯥꯏ ꯑꯩꯗꯤ ꯆꯠꯇ꯭ꯔꯦ ꯁ꯭ꯀꯨꯜꯗ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯊꯤꯗꯤ ꯐꯖꯅ ꯉꯥꯡꯅꯔꯝꯃꯅꯤ ꯑꯗꯨꯗꯤ ꯅꯪꯗ ꯅꯠꯇꯦꯗ ꯑꯩꯁꯨꯅꯤ ꯑꯗꯣ ꯔꯣꯖꯔ ꯅꯪ ꯑꯁꯦꯡꯕꯒꯤ ꯇꯣꯟ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯪ ꯃꯥꯒꯤꯗꯃꯛꯇ ꯀꯗꯥꯏꯐꯥꯎ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯣꯏ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯚꯦꯂꯤꯗꯤꯇꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯦꯞꯄꯩ ꯋꯥꯗꯤ ꯀꯧꯕ꯭ꯔꯨ ꯇꯥꯅ ꯆꯠꯂꯒ ꯂꯦꯞꯄꯨꯔꯁꯨ ꯉꯝꯅꯤ ꯑꯕꯦꯝ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯒꯤ ꯁꯥꯎꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯔꯣꯖꯔꯅ ꯑꯕꯦꯝꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯔꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯕꯦꯝꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ ꯔꯣꯖꯔꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯃꯆꯤꯟꯗ ꯊꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯕꯦꯝꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯇꯣꯟꯒꯤ ꯃꯔꯝꯗ ꯀꯦꯝ ꯄꯜꯂꯛꯀꯅꯨ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯁꯥꯟꯅꯔꯁꯤ ꯑꯩ ꯀꯥꯗꯁꯨ CCTV ꯀꯦꯃꯦꯔꯥ ꯊꯦꯠꯄꯅꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕ ꯁꯥꯁꯤ ꯑꯕꯦꯝ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯅꯣꯛꯆꯩ ꯀꯦꯃꯦꯔꯥ ꯊꯦꯠꯂꯦ ꯍꯥꯏꯕꯗꯨꯗ ꯇꯧꯁꯤꯟꯅꯔꯒ ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯍꯟꯉꯩꯅ ꯍꯥꯏꯕꯁꯦ ꯏꯟꯕ ꯇꯥꯔꯦ ꯇꯥꯔꯦꯗꯅ ꯀꯩ ꯎꯄꯥꯏ ꯂꯩ ꯑꯕꯦꯝ ꯀꯦꯃꯦꯔꯥꯗꯨ ꯖꯦꯀꯣꯕꯅ ꯌꯦꯡꯂꯝꯅꯤ ꯈꯪꯕꯗꯒꯤ ꯍꯥꯏꯍꯧꯔꯒꯤ ꯃꯇꯥꯒꯨꯝ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯪꯂꯔꯣꯏꯀꯣ ꯐꯪꯗ꯭ꯔꯦꯗꯅ ꯅꯪꯗꯔꯣ ꯑꯗꯨ ꯑꯩꯗꯤ ꯇꯥꯃꯣ ꯖꯦꯀꯣꯕꯁꯦ ꯊꯥꯏꯅꯗꯒꯤ ꯉꯥꯎꯖꯔꯛꯄꯅꯦ ꯔꯣꯖꯔ ꯉꯛꯅ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯕꯦꯝ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯋꯥ ꯂꯧꯗꯦ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯂꯩꯗꯣꯏꯁꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯁꯤꯌꯥ ꯑꯩꯗꯤ ꯕꯤꯠ ꯌꯥꯝ ꯂꯩꯕꯩ ꯇꯥꯏꯞꯇ ꯏꯕꯦꯝꯃ ꯂꯨꯍꯣꯡꯉꯁꯨ ꯀꯥ ꯇꯣꯡꯉꯥꯟꯁꯤ ꯐꯩꯅꯦ ꯑꯗꯨꯗꯤ ꯕꯦꯁꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯑꯣ ꯔꯣꯖꯔ ꯉꯁꯥꯏ ꯀꯥꯏꯈꯤꯕ ꯐꯣꯟꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁ ꯑꯩ ꯐꯣꯟꯗꯨ ꯀꯥꯏꯈ꯭ꯔꯕꯅꯦ ꯇꯣꯟꯗ ꯄꯤꯅꯦꯅ ꯂꯩꯈꯤꯕ ꯐꯣꯟꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯣꯏꯅꯦ ꯀꯥꯎꯏꯅꯦ ꯑꯗꯨ ꯑꯣꯏꯅ ꯄꯥꯏꯔꯒꯦ ꯁꯤꯝꯗꯤ ꯑꯀꯥꯏꯕ ꯐꯣꯟꯗꯨꯗ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯇꯥꯃꯣꯗꯒꯤ ꯂꯧꯈꯤꯒꯦ ꯀꯣꯟꯅ ꯂꯧꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗ꯭ꯔꯁꯨ ꯀꯣꯛ ꯂꯦꯟꯈ꯭ꯔꯣ ꯏꯁ ꯌꯥꯝ ꯎꯁꯤꯠꯇꯤ ꯅꯪꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗ ꯈꯛꯇꯅꯤ ꯑꯕꯦꯝ ꯑꯃꯅ ꯂꯥꯛꯇꯣꯏꯁꯦ ꯍꯣꯏ ꯑꯋꯥꯃꯟ ꯄꯤꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯩ ꯄꯤꯗꯣꯏꯅꯣ ꯀꯨꯟꯇꯤ ꯆꯥꯒꯦꯔꯣ ꯑꯕꯦꯝꯗꯨ ꯇꯟꯗꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯕꯦꯝꯒꯤ ꯃꯇꯧꯗꯨꯗ ꯔꯣꯖꯔꯁꯨ ꯋꯥꯟꯊꯒꯤ ꯅꯣꯛꯆꯔꯝꯃꯤ ꯁꯤꯡꯗꯧ ꯁꯤꯡꯈ꯭ꯔꯕ ꯔꯣꯖꯔꯅꯤ ꯃꯥꯅ ꯅꯍꯥꯟꯈꯩ ꯇꯣꯟꯗ ꯀꯣꯜ ꯇꯧꯗ꯭ꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯀꯥꯗ ꯂꯣꯟꯅ ꯀꯦꯃꯦꯔꯥ ꯊꯦꯠꯂꯤꯕꯗꯨ ꯈꯪꯕꯗꯒꯤꯅꯤ ꯖꯦꯀꯣꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕꯗꯨ ꯔꯣꯖꯔꯅ ꯀꯩꯗꯧꯔꯤ ꯑꯗꯨꯝ ꯌꯦꯡꯂꯤꯕꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯆꯒꯠꯅꯕ ꯉꯥꯎꯁꯤꯟꯅꯕ ꯁꯥꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯇꯣꯟꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯖꯦꯀꯣꯕꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯃꯄꯥ ꯃꯃꯥꯅ ꯔꯣꯖꯔꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯍꯥ ꯈꯪꯅꯍꯟꯒꯅꯨ ꯀꯨꯞꯅ ꯁꯤꯟꯅꯔꯛꯄꯒꯤ ꯃꯍꯥꯛꯁꯨ ꯃꯊꯧ ꯇꯧꯖꯔꯤꯕꯅꯤ ꯑꯕꯦꯝ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯇꯥꯔꯣꯏꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯃꯥ ꯔꯥꯅꯤꯅ ꯑꯩ ꯑꯕꯦꯝ ꯇ꯭ꯌꯨꯁꯟ ꯊꯦꯡꯂꯅꯤꯅꯦ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ ꯅꯌꯥ ꯅꯨꯄꯥ ꯍꯣꯏꯗ ꯆꯠꯂꯨꯕ ꯇ꯭ꯌꯨꯁꯟꯒ ꯆꯠꯂꯣꯏ ꯍꯩꯃꯥ ꯃꯁꯤꯗꯤ ꯀꯔꯤꯗꯕꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯆꯠꯇꯧꯕ ꯑꯗꯨꯝ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯃꯤꯅ ꯐꯠꯇꯅ ꯈꯟꯅꯔꯅꯤꯅꯦ ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯛꯑꯕꯗꯨꯕꯨ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯄꯥꯝꯃꯤꯕ ꯐꯔꯦ ꯏꯃꯥ ꯋꯥꯒ ꯉꯥꯡꯖꯔꯔꯣꯏ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯇꯣꯟꯗꯤ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯔꯣꯖꯔꯁꯨ ꯀꯩꯝꯇ ꯆꯠꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯁꯥꯗꯨ ꯕꯣꯔꯤꯡ ꯌꯥꯝꯅ ꯆꯨꯔꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯁꯨ ꯑꯝꯇ ꯂꯥꯛꯑꯣꯏꯗꯕꯅꯤ
ꯐꯣꯟ ꯑꯍꯟꯕꯗꯨ ꯄꯥꯏꯔꯕꯅꯤꯅ ꯃꯔꯨꯞꯁꯤꯡꯒꯤ ꯅꯝꯕꯔꯁꯨ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯐꯣꯟꯗ ꯂꯣꯏꯅ ꯁꯦꯞ ꯇꯧꯈꯤꯕꯒꯤ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯁꯤꯅ ꯈꯛꯀꯥ ꯀꯥꯅꯤꯡꯉꯛꯑꯕ ꯁꯟꯗꯦ ꯑꯣꯏꯔꯛꯑꯅꯤ꯫ ꯁꯨꯛꯀꯥ ꯀꯥꯅꯤꯡꯗ꯭ꯔꯀꯥꯟꯗꯅ ꯁꯟꯗꯦꯁꯦ ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯃꯤ ꯔꯣꯃꯥꯟꯁ ꯍꯧꯔꯝꯗꯥꯏꯁꯤꯗ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯇꯣꯜꯂꯤꯗꯀꯣ ꯁꯩꯗ꯫ ꯖꯦꯀꯣꯕ ꯆꯪꯂꯛꯏ꯫ ꯆꯥꯛ ꯆꯥꯔꯁꯦ꯫ ꯔꯣꯖꯔꯅ ꯇꯥꯃꯣ ꯑꯩ ꯑꯦꯂꯦꯛꯁ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯨꯔꯁꯤ꯫ ꯇꯥꯃꯣ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯏꯇꯣꯝ ꯆꯠꯂꯨꯔꯒꯦ ꯅꯛꯑꯦ꯫ ꯅꯇꯣꯝ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯌꯦꯛꯅꯕ ꯌꯥꯝ ꯂꯩ ꯁꯥꯔꯒꯤꯁꯨ ꯌꯦꯛꯅꯕ ꯌꯥꯝ ꯂꯩ꯫ ꯍꯧꯖꯤꯛꯁꯦ ꯀꯟꯗꯤꯁꯟ ꯑꯃꯗꯅꯤ ꯂꯩꯔꯤꯁꯦ ꯅꯪ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯍꯧꯔꯛꯑꯗꯧꯅꯤ ꯃꯣꯏ ꯍꯧꯅꯕꯤ꯫ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯁꯨ ꯅꯩꯔꯒ ꯂꯩꯔꯣ ꯍꯥꯏꯔꯣ? ꯆꯍꯤ 3 ꯐꯥꯎꯗꯤ ꯋꯥꯁꯨ ꯋꯥꯅ ꯈꯥꯡꯉꯣ꯫ ꯑꯩꯅ ꯍꯦꯟꯅ ꯅꯪ ꯁꯦꯟꯅꯕꯁꯦ ꯑꯦꯂꯔꯖꯤ ꯇꯧꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯩ ꯇꯥꯏꯞꯅꯤꯅꯦ꯫ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈꯤ꯫ ꯖꯦꯀꯣꯕꯁꯨ ꯑꯗꯨꯝ ꯏꯟꯅꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯦ꯫ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯅꯗꯦ ꯆꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯥꯅꯩ꯫ ꯈꯔ ꯆꯥꯔꯒ ꯔꯣꯖꯔꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯃꯃꯥ ꯍꯣꯏ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯁꯅꯥ꯫ ꯔꯣꯖꯔꯅ ꯀꯧꯕꯤꯔꯛꯀꯅꯨ꯫ ꯃꯈꯣꯡꯗꯨ ꯁꯞꯇ ꯇꯧꯔꯒ ꯀꯥꯈꯤ꯫ ꯃꯄꯥꯕꯨꯡ ꯌꯥꯎꯏ ꯈꯪꯗꯕꯅꯤꯅ꯫ ꯍꯩ ꯁꯅꯥ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ꯫ ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯔꯥꯖꯅ ꯏꯍꯦ ꯏꯆꯥ ꯎꯗꯕ ꯀꯨꯏꯔꯦꯅ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯅꯊꯧ ꯌꯥꯝ ꯆꯤꯟꯅꯗꯥꯏꯅꯦ ꯂꯥꯛꯄꯤꯒꯅꯣ ꯑꯝꯇ꯫ ꯒꯣꯝꯇꯤꯅ ꯏꯁꯨ ꯁꯅꯥ ꯑꯩꯒ ꯑꯕꯨꯛꯅ ꯆꯠꯂꯨꯁꯦꯅ ꯂꯥꯛꯄꯅꯤ ꯏꯁꯨ ꯎꯗꯕ ꯀꯨꯏꯔꯦ꯫ ꯅꯪꯕꯨ ꯅꯁꯥꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯣ? ꯑꯣ ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ ꯍꯔꯀꯦꯂꯦꯁ ꯇꯧꯅ ꯀꯜꯂꯤ꯫ ꯂꯦꯡꯉꯣ ꯌꯥꯔꯦ ꯅꯁꯛꯁꯤꯡꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯁꯨꯅꯗꯤ ꯍꯔꯀꯦꯂꯦꯁꯅꯤ ꯈꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯙ꯭ꯔꯨꯕꯥꯁꯥ ꯑꯣꯏꯅ ꯑꯣꯏꯅꯦ꯫ ꯐꯔꯦ ꯀꯩꯅꯣ꯫ ꯔꯤꯇꯥꯅ ꯃꯁꯤꯗꯤ ꯃꯆꯤꯟꯒꯁꯦ ꯌꯥꯝꯅ ꯀꯜꯂꯝꯃꯦꯅ꯫ ꯔꯣꯖꯔꯅ ꯅꯠꯇꯦ ꯏꯃꯥꯅ ꯚꯤꯗꯤꯑꯣꯗ ꯁꯦꯡꯗꯣꯔꯛꯏꯗꯨꯕꯨ ꯀꯔꯤꯅꯣ? ꯆꯨꯝꯅ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤ ꯃꯔꯨꯞ ꯃꯄꯥꯡꯅꯤ ꯍꯥꯏꯔ ꯂꯣꯏꯔꯦ꯫ ꯔꯥꯖ ꯁꯥꯎꯔꯞꯅ ꯍꯣꯏ ꯁꯅꯥ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗ ꯌꯦꯠꯀꯤ ꯈꯟꯒꯅꯨ꯫ ꯉꯁꯤ ꯑꯩꯅ ꯅꯃꯥꯡꯗ ꯂꯦꯞꯄꯤꯕꯁꯦ ꯅꯣꯏ ꯀꯀꯥ ꯔꯇꯟꯒꯤ ꯃꯄꯥꯟꯗꯒꯤꯅꯦ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗꯕ ꯃꯆꯥ ꯇꯥꯍꯟꯒꯅꯨ꯫ ꯃꯄꯥꯕꯨꯡ ꯁꯥꯎꯔꯤ ꯈꯪꯕꯗꯒꯤ ꯔꯣꯖꯔ ꯇꯞꯊꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏꯅ ꯑꯕꯦꯝꯁꯦ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯂꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤ ꯀꯣꯟꯅꯒꯤ ꯋꯥꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯔꯤꯇꯥꯅ ꯀꯩꯁꯨ ꯅꯠꯇ꯭ꯔꯀꯥꯟꯗꯅ ꯄꯥꯈꯪ ꯁꯥꯅꯤꯡꯉꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯅꯤꯡꯉꯛꯑꯕꯣ? ꯃꯃꯥ ꯑꯗꯨꯏ ꯅꯠꯇꯦꯗ ꯄꯨꯟꯁꯤ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯔꯒ ꯅꯨꯄꯤ ꯑꯃꯈꯛ ꯊꯤꯔꯒ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯔꯤꯇꯥ ꯊꯕꯥꯛꯇꯨ ꯃꯈꯨꯠꯅ ꯐꯨꯔꯒ ꯔꯥꯙꯦ ꯔꯥꯙꯦ ꯌꯦꯡꯉꯨꯅꯦ ꯅꯠꯇꯦ ꯅꯨꯄꯤ ꯀꯌꯥ ꯂꯣꯟꯒꯦ ꯍꯥꯏꯕꯅꯣ? ꯏꯃꯥꯅ ꯍꯧꯖꯤꯛꯇ ꯔꯥꯙꯦ ꯔꯥꯙꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯀ꯭ꯔꯤꯁꯅ ꯑꯣꯏꯇꯥꯕ꯫ ꯍꯣꯏꯅꯦ ꯅꯣꯏꯅ ꯄꯥꯝꯖꯕ ꯑꯕꯦꯝꯗꯨꯅ ꯔꯙꯥ ꯑꯣꯏꯍꯜꯂꯣ ꯌꯥꯔꯦ꯫ ꯃꯈꯥ ꯇꯥꯔꯝꯗꯉꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯈ꯭ꯔꯦ꯫ ꯔꯥꯖꯅ ꯈꯪꯗꯧꯅꯤ ꯇꯧꯏꯁꯤꯗꯤ ꯃꯤꯒꯤ ꯃꯆꯥꯁꯦ ꯃꯥ ꯁꯦꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯃꯅꯤꯗ꯫ ꯒꯣꯝꯇꯤꯅ ꯍꯥꯏ ꯑꯇꯣꯝꯕ ꯂꯥꯡꯕ ꯃꯇꯝꯅꯤꯅꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ꯫ ꯏꯃꯥꯁꯦ ꯑꯩꯈꯣꯏꯁꯨ ꯅꯍꯥ ꯑꯣꯏꯔꯛꯏꯕꯅꯦ꯫ ꯑꯇꯣꯝꯕ ꯃꯤꯕꯨ ꯆꯞ ꯃꯥꯟꯅꯧ ꯍꯥꯏꯔꯗꯤ ꯀꯥꯏꯗ ꯌꯥꯗꯣꯔꯤꯒꯦ? ꯔꯤꯇꯥ ꯁꯣꯐꯥꯗꯨꯗ ꯉꯦꯛ ꯐꯝꯊꯩ ꯃꯈꯨꯠꯇꯨꯅ ꯂꯥꯏꯕꯛꯇ ꯊꯝꯂꯒ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕꯁꯤꯕꯨ ꯀꯅꯥ ꯂꯧꯖ ꯁꯥꯏꯅꯣ? ꯅꯥꯏꯇꯣꯝ ꯄꯣꯛꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯁꯦ ꯄꯇꯥ ꯌꯧꯗꯣꯔꯦ ꯃꯥꯒꯤ ꯍꯟꯗꯛꯇ꯫ ꯔꯣꯖꯔ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯅꯊꯃꯣꯏꯗꯣ ꯈꯔ ꯁꯦꯡꯉꯣ ꯆꯥꯎꯊꯣꯛꯄ ꯇꯝꯃꯣ꯫ ꯑꯩꯅ ꯅꯨꯄꯤ 30 ꯂꯣꯜꯂꯁꯨ ꯑꯝꯇ ꯈꯟꯅ ꯆꯩꯅꯍꯜꯂꯣꯏꯌꯦ꯫ ꯃꯩꯇꯩ ꯃꯁꯤꯡ ꯍꯟꯊꯔꯛꯑꯕꯅꯦ ꯑꯗꯨꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯅꯨꯄꯤ 50ꯒꯤ ꯃꯊꯛꯇ ꯂꯣꯜꯂꯒ ꯏꯆꯥ 100 ꯄꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯦ꯫